Manipur Law University Amalingkhatlagani Haina Chief Minister and Birena Fongdo Kre Miyam the Matam Chana Wail Fanganaba Wail Sing na Hotna View Haina Swapil Daukre. Kangluki Rang the Churchanpurgi Oina Gukizo Furuki Laikidra Bahakchang Marfutaret Ngasi Kugadam Gukizo Martyrs Pakta Gun Tribute Piduna Aroba Matho Mangam Pangtokre. Northeast India ki Ahanba State a Newborn Resource Center Health Minister Dr. Sapam Ranjan Jennings Hangdokre Social Awareness and Action to Neutralize Pneumonia Successfully Campaign 2024-24 Hangdokre. Numit kunmathoi ni chupna lamda masigi tongan ba manung hanjin batampaki mafam singda chatkadaba paujel puba lamsang khongchat ngasi kanglada gi lam thakre. Amasung sana khotna bada haithoi singthoi ba leibak asigi sana roi singda piba mana Arjun Award pina ba leibak asigi sana roi kuntaru khanbada Manipur da ge naurem Rosibina amadi Pukrambam Sushila chanu yaure.